Lakhipur Online Putoksaba Megi Tang Tara Turuk Thangze Numit Ki Khomjinba Pao Tabirasi Ahanbada Maroiba Pao Nong leptana chubana maram oiraga Silchar Sahar gi anema mafam kaya isingna tungsinduna khusem gi ichaw mayok nare Sri Bhumi Jila gi Hingla Awang Laikai gi lambi gi awaba mayok nari pasigi matangda MLA Bijoy Malakar gi mediang singsilakli Lainga ki yathang matungina Elementary Education Directorate na ozaloba gi tabak amuk haunama sem sakre Kangleipa Calendar Board ki tara nipan sumama po common thoram lakdeba me gi tang kun da pangthok lagani Jiribamda Court Committee ki mifam pangthokre NEET UG lising ani ka kuntaru ki wahang se likoi ki bagi thaudok ta chena ba maru oiba mioi CBI na phare amasung Union Education Minister Dharmendra Pradhan na mathang sahidagi NEET UG parikha se CBT oina pangthok na ba laukthokre Haujik mapungoi ba pau tabirase Nong manini nong leptana chubana maram oiraga Silchar Sahar gi anema mafam kayada ising tungsinduna khusem gi ising ichaw mayok nare Silchar Sahar gi Bilpar Radha Madhav Road Vivekananda Road Link Road Ashram Road Silongpoti National Highway Point amadi Sonai Road jauna mafam kayada khusem gi ising ichaw thokle ising mapanda thokhina ba lambi leitabana maram oiraga mafam masigi chatok sasin gi lambi dukan amasung jum kayada nonggi ising na thumjinduna chatok sasinda awaba mayok nare ngarang Vivekananda Road ising na thumjin kraba lambida miyamna asibak chang ama puduna sosan tamna chatpagi awaba saktam uba phangkhi chahi khudingi nongju thada asumna awaba mayok na ba sigi matangda ikang thada ising thadok na bagi tamak mathau taba drain semjin bagi thabak thoram sing pangthok pitabagi matangda miyamna penaba phongdoknare Pibam asida numit mari mangani nong leptana churabadi achauba khudongthiba mayok narakpa yai haina miyamna kiba phongdoknare Sri Bhumi District ki manung chana lairiba Dulop Saragi Hingla Awang Laikai gi lambi chatok sasinda awaba mayok nariba sigi matangda Laikai gi miyamna ikai khumnajariba MLA Sri Bijoy Malakar gi mediang chingselakli lambi asigi phibam phatabana maram oiraga mahiroi sing nongmagi su tanjariba miyoi sing amadi analayang gi khudaki oiba thabak thorom kaya gi chatok sasinda chauna awaba mayok nariba sigi matangda Landam asigi MLA na athuba matamda bideng changbinanaba haijarakli Awang Laikai da lairiba Kambam Maitram amadi Laisram Sagai ki miyamna Ward number 7 ki Panchayat member oiriba Chandrababu dasu wafam asigi matangda wari sanakre haire Karigumba thani ki manung dalambi asi semjin bidrapati mathak thangba authority da wakatche pisilagani haina phongdorakli Assam ki Directorate of Elementary Education na ozaloba ki thabak haunana ba thabak paikatpa hokre masiga iroinana Directorate of Elementary Education na jila khudingmaki District Elementary Education Officer singda cherol thaduna lower amasung upper primary school singda haujik lairiba ozagi ahangba pham singi akopa marol pinana ba khangankre lakliba me thagi tang kunthra phawbagi manungda ahangba ozagi pham singi akopa marol pisinna ba khangankre panba yai Directorate of Elementary Education ki makhada hauki bachahi lising ani ka kunmanga da primary ozagi pham lising manga ka chamma ga yankhai amade lising ani ka kuntaruk tana primary ozagi pham lising mani makhai khanbagi thabak mapung pana pangthokre haire Kangleipa Calendar Board ki tara nipan suba mapok common thoram lakliba me tang kun jumsakation numit ayuki pung tara taba matamda Imphal ki Major Kulda leiba Press Club ta pangthok lagani Thoromasida Lamsang Kendra ki MLA Sorokhaibam Rajenath athoiba mithunglen oina saruk yaragani Kangleipa Calendar Board ki President Acharya Ahambijit Sairomna Thoroma poiduna pangthok kodaba sida Manipur lenga ki Environment and Climate Change ki Director Taurangbam Prajakumar Kangleipa Calendar Board ki Advisor amadi Astronumerologist Akham Langol Retired IAS Mangsa Tabam Hare Krishna All Manipur Working Journalists Union Amzu ki President Asem Bhakta amasung Patriotic Writers Forum Manipur ki Secretary Rakesh Nauremna akhanaba mithung sing oina saruk yaragani
Jiribam की Deputy Commissioner Krishna Kumar IAS na mayay tangba lauduna ngarang Jiribam DC Office की चैम्बर दा District Level and Court Committee की मिफम पांगथोखरे मिफम अदुदा District असिगी अपुनबा Security की फिबम अमसुंग Security Coordination की मतंग दा खना नेनखे Committee असिना मियामदा उमंग कोकथोकपा थिंगनानबा अमसुंग मयाय काबा चिंजा की मायोक्ता awareness पांगथोकनबगी तमक पुन्ना होनामिनबगी मतंग दसु खना नेनखे मिफम अदुदा Jiribam की SP प्रखर पांडे IPS CO 87 Battalion CRPF CO 38 Battalion AR Jiribam District ta deploy tawri company singi CO sing loinana Jiribam ki ADC SDO Additional SP Divisional Forest Officer amadi District and Court Committee ki member oiriba te DLO sing sarukjakhe NEET UG lising aniga kuntaruk ki wahang se likoi kibagi horokpam oiriba maroiba mioi adu CBI na phajinkre National Testing Agency NTA gi mute ama oina examination gi thabak thorom singda yauki haiba chemistry gi lecturer Sri PV Kulkarni thodok asigi kingpin ne haire Pune da leiba mahaki yumda mahiroi singda masigi damakta special coaching class pangthoki haire special coaching class sing asigi kuthangda Kulkarni na wahang amasung paukhum sing Mahiroi singi notebook sing da ihan kibani haire mayum aseng bana latur gini aduga phabana pune dagi phakibani haukiba pung kunmari gi manung da CBI na leibak sin bathungna tongan ma mapam sing da thijin bagi tabak pangthok tuna lakhibani thodok asigi mari laina na atei chenaba miyoi sing leptana phana na bahonare nakalamarom da NTA na लाकलिबा जून की कुनमा थोइदा NEET एग्जाम अमुखना पांगथोकना बलाउथोखरे एजेंसी असिना माहिरोइ सिंगदा NTA ना थादोकपा पाउ खक्तदा थाजबा थमना बखांगनख्रे निंगसिंगबा याय वहांसे लीक ओइकिबगा मरि लेना हौकिबा मे तांग अहुमदा पांगथोकिबा परीक्षा दु NTA ना कैंसिल तौखिबने NEET एग्जामिनेशन नौना पांगथोकनबगी दमक सेम सारिबा दु येंगसिनबा यूनियन एजुकेशन मिनिस्टर धर्मेंद्र प्रधान की युमदा अवांगबा थाकी मिफम पांगथोखरे मिफमदा हायर एजुकेशन डिपार्टमेंट की सेक्रेटरी स्कूल एजुकेशन डिपार्टमेंट की सेक्रेटरी नेशनल टेस्टिंग एजेंसी की डायरेक्टर जनरल CBSE की चेयरमैन अमसुंग केंद्रीय विद्यालय संगठन अमसुंग नवोदय विद्यालय के कमिश्नर सिंह यावना अतई सीनियर ऑफिशियल सिंहसु मिफम अदुदा सरुक याखे यूनियन एजुकेशन मिनिस्टर धर्मेंद्र प्रधान मथंग चाही लिसिंगनी का कुंतरेतगी हौदुना नेशनल एलिजिबिलिटी कम एंट्रेंस टेस्ट अंडर ग्रेजुएट NEET UG की परीक्षा से मपुंग फाना कंप्यूटर बेस्ड टेस्ट CBT मुद्दा पांगथोकनबा ऑफिशियल ओइना लाउथोखरे पुरगलिबा अचोबा अहोंगबा सिना मथंगी चाहीदगी मेडिकल एंट्रांस एग्जामिनेशन असि ममांगदगी चनरखिबा OMR सीट सिजनदुना चे कॉलमना इदुना परीक्षा थाबा दु मथंग चाहीदगी दि कंप्यूटर बेस्ड टेस्ट CBT ओइना पांगथोकलगनी हाइरे Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu aroibada maroiba paw amukhanna nong leptana chubana maram oiraga silchar sahar gi anema mafam kaya isingna tungsinduna khusem gi ichaw mayoknare श्रीभूमि जिला की हिंगला अवांग लेकाई की लंबी की अवाब मायोक नरिपसी की मतंगदा MLA विजय मलाकार की मीडियम सिंगसिलकले लैंगा की याथंग मतुंगिना एलिमेंटरी एजुकेशन डायरेक्टोरेट ना ओजालोब की तबक अमुक हौनब सेम साखरे कंगलेपा कैलेंडर बोर्ड की तरह निपान सुबमा पो कॉमन थोरम लाकलेबा मे की तांग कुंड पांगथोक लगने जिरीबामदा एनकोर्ट कमिटी की मिफम पांगथोकरे NEET UG लिसिंगनी का कुंतरु की वहांग से लिकोई की बकी थौदोक चेनबा मरोइबा मियोय CBI ना फारे अमसुंग यूनियन एजुकेशन मिनिस्टर धर्मेंद्र प्रधान ना मथंग सहिदगी NEET UG परीक्षा से CBT ओइना पांगथोकनबा लाउथोखरे लखीपुर ऑनलाइन YouTube चैनल की पाव संदोक जबा ngasi gi oinadi matang asida loijare